Kenena pumna mukpu taram nuksari Bikram Betalgi manga suba tangkak amuk taminarasi mamangi tangkak sing tabi ninglabas playlist ta sangsin biraga Bikram Betal story Manipuri wari dagi tabiu asiba haksang aduna uthakta kakhrabada ningthausu amhana uthakta karkle aduga asiba do farga tapna kumtharakle adudagi saduna leihoba maigayomda chalakle madu ubada betana herei tau maharaj अतोपो हंगमसु हंगे मधुगी पाउखुम पीखो बर्धमान हाइब शहर अमा लई मधुदा रूपसेन कौब निंगथौ अमा पाली माक यामना ममिंग चटपा धर्म लैब निंगथौनी महाक यामना इना खोली अदुना कर्णगा मानना दान तौब ngami मागी लैबाकता बीरबल कौब निंगथौ मचा अमसु लैरमी महाक अदो ज्ञान लैब निंगथौ मचानी अदुदा मीना रूपसेन महाराज पु थागतनबा माना तारमी मरम अदुना महाक रूपसेन गी मनाकता लैरगा निंगथौगी थबकता मतेंग पांगलगे खंदुना निंगथौगी सभादा लाक्तुना थुंगलरे मधुदा रूपसेन महाराजना लाक्लिबा बीरबलगी परिचय हंकी अदुगा करंबा अपांबा लैदुना लाक्लिबनो हंगलमी बीरबलना निंगथौदा हंगतखी महाराज ननाय हक श्रीजुत की नाकता ननाय ओइना लैजदुना लौजगे अइबो अतोनबनी खनबीदुना लौसिनबियु बीरबल की मवा ताबद निंगथौना चानबीरदुना कोनुंगदा लैनबा याथंग पीबीरे अदुगा राजकुमार अमनी हाइबा अदुदी मागी नोंगगी खोर्स कयाना कोनगदगे हाइना हंगलमी बीरबलना माबु थौजानबीदुना योक्पीबा तारबदी नोंगमदा सना मोहर लिसिंग अमा पिनबियु हाइरम्मी निंगथौदा वादो ताबदा निंगथौगे अंगा मथौसिंग अदुना वा वा नोखिरमी निंगथौनसु सना मोहर लिसिंग अमना नोंगमदना हक करी असिनबा थबक चटनगदौरिबनो हंगलई बीरबलना सना अदो पीबीगदबा ओइरबदी मरम ताक्सगनी पीबीरोइदबा लैरबदी महाक निंगथौगी मनाकता लैजरोय असुकपा बोंदा चटखिगनी हाइरमी निंगथौ वाखल ngaihak तौई अइना सना से पीद्रबदी महाक हनखिगदौरे लल्लसे पामबना माना अइगी नाकता लाक्लिबनी महाक से मगुनसु लैना उइ अदुनदी अइहाक मागे अपामबसे थुंगहल्लगे हाइदुना याबीरे निंगथौगी थौजाल फंगबदा बीरबलना मागी मथौ थबक अदो ताकपीरो हाइजरे निंगथौना मतम अयाम्ब मनाकता लयु अदुगा अहिंगदा कोनुंगी थोंग संगु ताकपीरे निंगथौगी याथंग अदुगी मतुंगिना बीरबल मथौ तौबा हौरे मधुदा महाक नोंगमदा सना मोहर लिसिंग अमोमम फंगलमी मदो माना सरुक तरुक थोकना रियन थोकलगा सरुक अनि अमना ब्राह्मण वैष्णवता कथोई लेमहौबा अदुना मतु मचा थाई मतौ असुम तौना मतम खरा लेले नोंगमदी रूपसेन निंगथौ थोंग संगबा अदुगी मनाकता अहिंग तंखाई चालकपदा लाक्लमी अदुगा करी तौरे हाइना हंगलमी द्वारपाल अदुना थोंगाकपा अदुना निंगथौदा अथेंगबा हिंग अदुदा कनागुम्बी नुपीगी खोंजेल अमना कपलिबा दो ताऊ हाइरमी मधुदा निंगथौनसु मधुगी मरम थिरकपनी खुंखी निंगथौगी वा तारबदा बीरबल थिंदना अकप्पा खोंजेल लाकपा माइगैरोमदा चटख्रे अहिंग अदुदा माइगै थोइना खंगलमदे खोंजेल ताबा अदोमदा अदुम चटखिरमी मतोदो ओबदा निंगथौ मथ्वाई नुंगाइदुना मासु संत्रीना चटख्रेबा अदुगी मतुंगदा लोन अदुम इनरमी खर चटलगा नुपी मचा अमा मोंगफमदा कपतुना लैरंबा थेंगनरी महादो मथ्वाई यामना वाबगी मोंगनी मसमना इफा फाई निंगबा काइबगी फिजेत सेली अमुक कपी अमुक नोई अदुगा लैमाइदा थरो थरो हेक ओली अदुगा खोंजेन कन्ना अमुक सुलाउरई नहा ओइबी नुपी मचा अदो वाबना फुंगबंगनरमी पीने मसादो पुमचोट चोले अंगको मतोदो ओबदा बीरबलना हंगलई नुपी मचा नहाकपु कनानो अहिंग अथेंगबा मम्बा सिदा मोंगफम सिदा कपतुना लैरिबदी जख्या नुपीरा किनरीबा लाइरेमबीरा हिंसाबीरा बुत प्रेतला नत्रगा ताइबंग मीरा नंगी करी अवाबा लैरबगे अइंगोंदा मरमदु ताऊ नतिंग पांगबा ngambra yenge वादो ताबदा कपलिबी नुपी अदुना हाइरई अइहाक रूपसेन महाराज की राजलक्ष्मी नि मतम कोइना निंगथौगी नाकता लैरक्लबनी अदुदा हौजिक निंगथौगी अवाबा मतम यौरक्लदुना अइगी थवाई यामना नुंगाइते मदुदी ngasiदगी नुमित हुमनीदंग लैरगा महक सीरगनी मदु खल्लुबदा वाबना खांग ngamद्रदुना कपलिबनी वादो ताबदा बीरबल सुवाबना ममाई मक्सिनख्रे अदुदगी मरम खंगिंगदुना हंगलई इमा लक्ष्मी निंगथौगी हिंगनबु उपाय करी अमता लैत्रबरा कनागुम्बा निंगथौना हिंगबा यागदबा मरम लैरबदी अइंगोंदा ताकपियु राजलक्ष्मी दुना हाइरई नहाक मियोइबना ngam फद्रबा थबक अमा तौरबदी निंगथौसे सही चामा पुंसिखिगनी मदुदी नहाकी नचा अमा बलि तौदुना कल्लु मदु ओइरबदी निंगथौगी याइफब सोइदना ओइगनी राजलक्ष्मी युवादो ताबदा बीरबल मधुमक तौदुना निंगथौगी उसल पीगनी हाइरमलगा मयुमलोमदा थुना चटख्रे रूपसेन महाराज मनाइगी मतुंग लोन अदुम इनख्रे
ꯕꯤꯔꯕꯜ ꯃꯌꯨꯝ ꯌꯧꯔꯦ ꯃꯇꯝ ꯑꯗꯣ ꯃꯆꯥꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯣ ꯃꯥꯅ ꯂꯥꯎꯗꯨꯅ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯎꯔꯦ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯂꯕꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ ꯃꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯅꯥ ꯃꯊꯨꯝꯅ ꯑꯩꯈꯣꯏꯒꯤ ꯖꯤꯕ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯆꯥꯒꯤ ꯊꯋꯥꯏ ꯀꯠꯄꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯄꯨꯛꯅꯤꯡ ꯆꯤꯡꯅꯕꯤꯒꯅꯨ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯤꯅꯝꯗꯨꯅ ꯄ꯭ꯔꯖꯥ ꯋꯥꯍꯟꯕ ꯍꯧꯅꯗꯦ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯨ ꯄꯤꯖꯅꯤꯡꯕ ꯍꯧꯅꯗꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄꯣꯛꯂꯕꯗꯤ ꯑꯃꯨꯛ ꯁꯤꯒꯗꯕ ꯂꯩꯔꯕꯅꯤ ꯑꯁꯤꯕꯕꯨ ꯊꯤꯡꯕ ꯉꯝꯕ ꯀꯅꯥ ꯂꯩ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯁꯨ ꯑꯩꯅ ꯁꯤꯕ ꯀꯤꯗꯨꯅ ꯏꯄꯥꯒꯤ ꯌꯥꯊꯪ ꯏꯜꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯖꯕ ꯌꯥꯖꯔꯦ ꯃꯆꯥꯅꯤꯄꯥꯅ ꯍꯔꯥꯎꯅ ꯌꯥꯔꯕꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯔꯥꯖ ꯂꯛꯁꯃꯤꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤꯅꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯒꯨꯝ ꯈꯟꯕꯤꯅꯤ ꯃꯆꯥꯅꯤꯄꯥꯅ ꯁꯤꯈ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧꯅ ꯆꯍꯤ 100 ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯇꯧꯕ ꯊꯕꯛ ꯑꯗꯣ ꯐꯅ ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ ꯊꯤꯡꯕꯗꯤ ꯉꯝꯈꯤꯗꯦ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯃꯁꯥ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤꯒꯨꯝꯈ꯭ꯔꯦ ꯋꯥꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯊꯃꯣꯏꯅꯨꯡꯗ ꯀꯞꯄꯤ ꯑꯗꯨꯒ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯡ ꯁꯤꯔꯅꯤ ꯈꯟꯕꯗ ꯊꯣꯏꯅ ꯋꯥꯈ꯭ꯔꯦ ꯃꯄꯥꯒꯤ ꯊꯕꯛ ꯑꯗꯣ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯉꯛꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯅꯕꯒꯤ ꯃꯆꯥꯃꯛ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯌꯦꯡꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯩꯒꯤ ꯋꯥ ꯂꯧ ꯌꯨꯝꯗ ꯂꯩꯍꯧ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯜ ꯑꯣꯏꯔꯕ ꯅꯆꯥꯃꯛ ꯅꯈꯨꯠꯅ ꯕꯂꯤ ꯀꯠꯀꯗꯧꯔꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯁꯛ ꯌꯦꯡꯗꯨꯅ ꯀꯔꯤ ꯍꯔꯥꯎꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯕꯜꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅꯤ ꯃꯔꯟꯅꯤ ꯑꯗꯨꯅ ꯏꯄꯨꯔꯣꯏꯕꯕꯨ ꯈꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯖꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯔꯥꯖ ꯂꯛꯁꯃꯤ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯦ ꯃꯐꯝ ꯑꯗꯨ ꯕꯤꯔꯕꯜꯅ ꯃꯆꯥꯃꯛꯄꯨ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯅꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯕꯂꯤ ꯇꯧꯊꯣꯛꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯃꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯍꯥꯛꯁꯨ ꯏꯆꯥꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯃꯊꯣꯝꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯏꯆꯥꯒ ꯏꯄꯨꯔꯣꯏꯕꯒꯅ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯊꯋꯥꯏ ꯀꯠꯊꯣꯛꯄꯗꯤ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯀꯠꯄ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯊꯥꯡ ꯑꯗꯨꯃꯛꯅ ꯃꯁꯥꯃꯛꯀꯤ ꯊꯕꯥꯛꯇ ꯊꯨꯝꯅ ꯊꯤꯟꯖꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯂꯝꯃꯤ ꯃꯃꯥ ꯃꯌꯥꯝꯕ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯛꯂꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯍꯥꯛ ꯁꯅꯥ ꯂꯨꯄꯥ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯄꯥꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯏꯅꯥꯏ ꯕꯤꯔꯕꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯤꯖꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯊꯟꯇꯒꯤ ꯃꯉꯛ ꯀꯛꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯑꯗꯨ ꯎꯕꯗ ꯔꯥꯖ ꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯧꯅꯗꯕ ꯊꯕꯛꯅꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯛꯁꯃꯤ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯅꯅꯥꯏꯗ ꯕꯣꯔ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯕꯤꯔꯕꯜꯒꯤ ꯁꯤꯈ꯭ꯔꯤꯕ ꯏꯃꯨꯡ ꯄꯨꯝꯕꯁꯦ ꯑꯃꯨꯛ ꯍꯤꯡꯍꯟꯕꯤꯌꯨ ꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯔꯥꯖ ꯂꯛꯁꯃꯤꯅ ꯌꯥꯕꯤꯔꯗꯨꯅ ꯑꯃ꯭ꯔꯤꯇ ꯈꯔ ꯄꯨꯔꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗ ꯈꯤꯛꯄꯤꯔꯦ ꯂꯛꯁꯃꯤꯒꯤ ꯀ꯭ꯔꯤꯄꯥ ꯍꯦꯛ ꯐꯪꯉꯒ ꯃꯈꯣꯏ ꯂꯣꯏꯅ ꯍꯤꯡꯒꯠꯂꯛꯂꯦ ꯃꯅꯥꯏꯁꯤꯡꯅ ꯍꯤꯡꯒꯠꯂꯛꯄ ꯎꯕꯗ ꯔꯨꯄꯁꯦꯟ ꯃꯍꯥꯔꯥꯖ ꯅꯨꯡꯉꯥꯏꯕꯗ ꯄꯥꯟꯗꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯅꯥꯏ ꯕꯤꯔꯕꯜꯗ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯂꯟ ꯊꯨꯝ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯤꯕꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯕꯤꯔꯦ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯁꯤꯗ ꯕꯦꯇꯥꯅ ꯍꯪꯂꯛꯏ ꯃꯍꯥꯔꯥꯖ ꯕꯤꯔꯕꯜꯒꯤ ꯏꯃꯨꯡꯒꯤ ꯃꯤ 4 ꯑꯃꯁꯨꯡ ꯔꯨꯄꯁꯦꯟ ꯅꯤꯡꯊꯧ ꯃꯈꯣꯏ 5 ꯑꯁꯦ ꯀꯅꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯦꯟꯕꯒꯦ ꯊꯨꯅ ꯍꯥꯏꯌꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯋꯥꯈꯜ ꯇꯧꯖꯕꯗ ꯃꯅꯥꯏꯅ ꯃꯕꯨꯡꯉꯣꯒꯤꯗꯃꯛ ꯄ꯭ꯔꯥꯟ ꯊꯥꯕ ꯃꯈꯩ ꯍꯣꯠꯅꯕꯗ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯅꯥꯏꯒꯤꯗꯃꯛ ꯃꯕꯨꯡꯉꯣꯅ ꯊꯋꯥꯏ ꯊꯥꯗꯣꯛꯄꯁꯦ ꯊꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯈꯜꯂꯕꯁꯨ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯒꯗꯕꯕꯨ ꯊꯧꯁꯥꯗꯅ ꯁꯤꯒꯦ ꯊꯧꯔꯥꯡꯕ ꯉꯝꯕ ꯅꯤꯡꯊꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯕꯦꯇꯥꯜ ꯁꯤꯡꯁꯥꯞꯄ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯅꯤꯡꯊꯧꯁꯨ ꯑꯄꯟꯕ ꯂꯩꯇꯅ ꯑꯃꯨꯛ ꯎꯊꯛꯇ ꯀꯥꯗꯨꯅ ꯑꯁꯤꯕ ꯑꯗꯣ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯅ ꯕꯦꯇꯥꯜꯒꯤ 3ꯁꯨꯕ ꯋꯥꯍꯪꯅꯤ